Imphal Turelda tasinkiba chahi noriba angang ani asi bhakchang oina phangba ngamkhre. Kendra humfugi electoral roll da photo manaba lak ama hena yawba thengnare athubada semdokpiyu haina CEO da Congress na memorandum pisinkhre. Lupa crore ama henbagi Myanmar na saba churuf amadi kwa supari ga konana nupi amaga nupa amaga fare. Punsida mai pakpa tola tarabasing amasung nupi angang singi fibam phagathange hairabadi yamna hotnaba kanba mathau tai haina Padma Shri awardee te saubana haikre. Amadi yu sungba amadi yonba ayaba pibagi thorang lauriba expert committee gi members singa CM ga kupna wa khanakre hairi. Mideng tabiri basingbu amuka hana taram okjari paus handok na pijari. Manipur Pradesh Congress Committee ki Legal Chairman S. Syamacharana Luchingba Kangbu amana Chief Electoral Officer da Kendra Hongfugi Electoral Roll da photo manaba entry sing semdo o haiba memorandum am bisinkre. Ngasi lampel pata laiba Chief Electoral Officer gi memorandum pisinba lakiba S. Syamacharana haikibada Electoral Rules Inglising amaga chamapan humfumathoi gi rule kuntaru ki makhada Kendra Hongfugi polling station singda photo manaba entry masing lak amaga listing kuntra homdoi chamanga ga yankhai humdoi hengal ame haukiba Inglising ani kunithoi gi assembly election da chaurakna lak aniga listing mangaga chamanga subna taru asida lak amaga listing kuntra humdoi chamanga yankhai humdoi asi henjinba yauramba asi Manipur gi oina laibak thibani masi semdo o haibagi memorandum ni athubada officer ga oral talk tawada semdoknaba kanna hotnagani haibagi pau pirei chaurakpa listing yankhai manga listing yankhai tarukti lauthoknaba on process ta leire adubu kayam yamna chumli haibadu ngaiminarasi haina phongdokhi. Lilong PS na konba OINAM Sawombung Dam manakta angang ani Imphal Turelda tasinbadagi laikai miyamna Imphal Turel khongnungda kanna thiraba matung asiba hakchang oina phangba ngamkhre hairi. Imphal Turelda takhibadagi sina phangkhraba angang ani adugi mamingsing adudi OINAM Sawombung Salamdagi Muhammad Danis chahi tara apokpi Ivem amasung Muhammad Habib chahi mapan apokpa Muhammad Shah Jahan kawi hairi. Thodok asi ngarang nungthil thokhibani hairi amaromda Chief Minister Nongthombam Birena mahaki Facebook ta thagalakhiba post amada thodok aduda laikhidraba angang sing adugi condolence message pireduna angang ani asigi thawaina ingna chikna iswargi mafamda potharasanu haina thawni warol thagalakhi aduga lamdam asigi mama mapa singna makhoigi angang sing turel khongban amasung pukhri mapal singda sana handanaba angang singda awareness pibiu haina appeal tawri. Malemgi kaithelda lupa crore amaronggi mamal oigadaba kwa supari amadi foreign na saba churupka konana nupa amaga nupi amaga fari hairi paus na hai Assam Rifles amadi Molchan Police Station gi apunba kangbuna ngarang nungthil Molchan amadi Faizan Sang lambi paringda hangba mobile vehicle check post da lambi da lakpa gari sing check tawbagi thabak chathabada DI Tata registration number AS2BC 5091 da haptuna purakpa Myanmar na saba churup cartoon box kunmathoi amadi tongan ba be kuntra mari da happa kwa supari kg lising ani ga chamri ga konana mioi ani adu fagat pangam khibani hairi fagat laba potlam sing aduga mioi ani adu makhata ba logi oiwa thabak sing laukhatna ba police ta sinakre hairi. Patsoi Police Station ki team mamana ngarang Patsoi de leiba ISBS campus manung da pangthokiba musical concert amasung car show da utkiba mafamda tongan na hangkiba stall singda yolamba can beer chahum gani futarok 750 ml gi Starline whiskey bottle taramathoi 375 ml gi Starline whiskey bottle kuntarok 750 gi BP whiskey bottle tara 750 ml gi McDowell bottles taruk 750 ml gi Royal Steak bottle ama
375 ml gi Royal Stag bottle ani amasung 360 ml gi Opa bottles kun mari fagat laba matung Excise Department da kusinakre hari. Police ki paun hai ngarang sathaki ba special liquid drive asi kumai tawriba mafam aduda nisa sasinduna thak thoganingdaba thodok thoktanaba chathakibani hairi. Chief Minister N. Birena Mahaki Secretariat Office da chair lauduna famkiba liquor legalize tawbagi semkiba expert committee gi members sing yawba mifam ama pangthokre. Committee aduna thizinbada fanglakpa achumba finding adu praja miyam da soidana khanghalagani haina CM na fongdokre. CM N. Biren Singhana Mahaki tweet amada expert singa loinana afafatta ayetpagi matangda kupna khanare loinana white paper amasu puthoknaba lepnare. Committee asina mifam asida khanghalakhiba Hakchang da sokhanba domestic violence amadi samas asida oirakadaba nisa ngawba singi mamising khalubada yamna pakhatningai oi haina fongdokle. Mifam aduda state cabinet ki members sing amadi state government ki top officials yauna expert committee ki members sing su suruk yaki hairi. Source amagi matung ina draft report ama hana tha amagi mamangdagi state government ta pikhat khrabani. Ngarangi mifam sidi sumnatangi state cabinet ka tungda tawrakadaba adugi watana bani haiki panbayai coalition against drugs and alcohol kadaga loinana entry prohibition groups kaya amasung saruk yaduna lamdam asida liquor legalization gi mayokta dharna kaya famkrabani athingba asi April ama English amaga chamapan marifutara mathoida RK Ranbir Singha government na thamkibani Outlaw organization amanasu athingba thamkiba laikhrabani hairi English aniga supna anida okram ibobi singhagi government na athingba asi Manipur gi Chingi district mangada lauthokibasu lei hairi State Legislative Assembly na Manipur Liquor Prohibition Amendment Bill English ani supna ani July 18 English aniga supna anida Chandel Churachandpur Senapati Tamenglong amasung Ukhrul gi district singda athingba adu lauthokpagi ayaba pikibani hairi Okram ibobi singhana yuna lamdam asigi revenue gi source hengalakani amadi lamdam asida sungjaba yubusu mapalamda thadoknabagi wa tanarami adubu mahaki wakhalol adu tongan ba civil society group singna protest tawkibani wakhalol asi amuk nahognana BJP gi N Biren Singhana sakti parakpadagi hawdokkibani hairi July 18 English ani ga tara tareta mioi manga methanol contaminated oiba yu thaklubadagi lekhidaba thoduk aduga mari leinana lanmai chakpugum illegal distilleries amadi government na punna thingjinbagi ayaba piba ngamdaba asigi mayokta protest kaya tawrakhi Hanagi Union Minister oiramba Padma Shri awardee Thongnaujam Chawbana haikre punsida mai pakpa amadi Tola taraba sing longmi sing amasung nupi singi fivam phagat hange hairabadi honamba kanba mathau tai wafam asi mahak nangarang Bertiken Rajit International Airport ta mahak pu okpagi thoram amada paumi singda phongdokhibani mahakna India government amasung miyamna mahakna samaj asigi damak tawkhiba thabak singthabiduna Padma Shri award pirakpada harauba amasung thagatpa phongdokhi mahaki political khongchat ningsing laduna mahakna paumi singda hai mahak political gilamda mahakna inglising amaga chamapan humfutarada Chahi kun manga surakpadagi khongda bahoraki English amaga chamapan humfutarani thoida state asna state hut hek phangbaga Nambol Assembly constituency da vote leptuna vote karak khibaga loinana mangarak hanna English amaga chamapan marifutara taruk fawba leptuna hairiba AC asidagi vote karaktuna miyamgi seba tawduna lakhi mahakna legislator oina leiringai mahakpu Manipur Legislative Assembly gi deputy chief minister deputy speaker minister amasung cabinet minister oina thawkaya purakre tungda mahak Taramathoi suba, Taranithoi suba amasung Tarahumdoi suba Lok Sabhada Atul Bihari Vajpayee India gi Prime Minister oiringe matamda Union Minister oiduna Arts and Culture amasung Lau Singubu gi lamda thabak thoram kaya leibak asigi oina paikhatlamki hairi Padma Shri awardee TH Chawbana makha taradun hai mahak electoral politics tagi potharagani adubu prajamyam gi seba tawbadi lepkhiroi mahakna agricultural science state asigi khumang chawsinabagi damak pandamda utlauda Pandit Din Dayal Upadhyaya Institute of Agricultural Sciences ki makhada college taret linkhatuna fishery agriculture forest horticulture amasung atai subjects sing hapchinuna linkhatlaba matung state asigi mahairoi singda gyan lobsing piri hairiba institutions sing asi 12 AB status phangduna University Grant Commission UGC na rank 3rd recognition pikre aduga ICAR gi aggregation athuba matamda fanglagani haiki
Sarachan Thiam iba Nusibi Myanmar Amadi Nusibi Japan Haina Mingthonba Laik Singh Jawaharlal Nehru Manipur Dance Academy da Fongkre Thoram Asida Langthabal Assembly Constituency ki MLA Karam Siamna Warol Amada Manipur gi economic stand fibam asi Prazamyoi Singna Maram Chadana Sel Amadi Matam Manghalabadi Asum Sothaba Hengalakani Haiki Makatana Mahakna Naharol Singh Asibu Maikai Amad Jumthok Piduna Manglak Payaba Hainabi Asidagi Nathai Binaba Tanabiba Haiki Mahakna Makatana Matam Amadi Paisa Haibasi Yamna Maru Oibani Haibasi Makoida Karamna Sindok Sinjin Togani Haibasi Takpiba Matautai Haiki Mahakna Loina Silongi Larik Jana Pathap Kaya Tamiba Yai Adubu Hauzikin Naharol Gida Technology Amadi Mobile na Nathai Kre Hainisu Fungdoki Politician Fauba Social Media da Dependent Oirakle Hiram Karada Masina Mioibagi Sekmai Ngakna Chatpagi Yamna Maru Oi Haina Amasu Oirakli Maram Asina Miyamna Niti Chumna Sizinabina Bahonabina Basu Haizaki Karam Siamna Sarachan Tiamgi Travel log Nungsibi Greece asi Manipuri Miyam da Greek civilization Kanghan Bada Yamna Chawba Thodang Amani Haiki Amadi Lyric asi Manipuri literature ki oina Yamna Fazaba travel logs ni Haiki Social Amadi cultural activist Prahlad Pamchandra Kumar Sharma Harvard Life Nutrition Executive President Team Konsam Nonikanta Singha President of Indo-Myanmar Cultural Association Manipur Sapam Bhaigya President of Indo-Japan Friendship Association Manipur Prahlad Nanda Kumar Amadi President of Naharol Sahitya Premi Samiti Imphal Nauroibam Indramani Yauna Atay Myoy Singsu Tharam Asida Saruk Yaki Hairi Sekta Mayai Lekaidagi Ngangom Surjit Maitaina Macha Ahumgi Awaba Amadi Lairi Haibagi Punsi Wari Social Media da Viral Chalakpadigi Ngasi Wakal Manaba Myoy Karana Angamba Sil Kainaduna Imung Asida Chana Taknaba Cheng Hawaii Yauna Angang Singi Boy Pencil na Chingba Polam Sing Mateng Pangkre Kongchit Aduga Mari Lainana Ngangom Surjit na Fongdorakpada Masa Angang Oiringai Matamda Laibak Tiba Thodok Amadigi Makong Yet Thangba Soktuna Mimana Draba Punsi Amada Laibataki Nupi Angang Thiraba Tungda Nusiraba Machanupa Ahum Fangzaki Madugi Matung Surjit Kangaudana Masada Pomthokpa Horaki Mahaki Nupisu Nusiraba Machanupa Ahum Hundoklamlaga Atopa Nupa Amada Mayum Panki Mimana Drabasu Macha Singbu Yoktabaya de Haina Surjit na Angamba Thona Putoktana Hotnaraki Adubo Isorgi Lila Kanana Kangani Ngasidi Surjit Anaba Henjilakpana Macha Singi Kumhai Yengduna Asiba Kawalai Wulakpa Ngaina Hingli Ngai Jarakta Social Media da Mahaki Wari Kangnarakpadagi Ngasidi Tongan Tongan Mioy Kayana Laktuna Mateng Pangbirakle Haina Fongdoraki Amadi Pikliba Macha Singna Karisu Kangdaba Mapagi Mitlu Pirang Taitokuna School Fawa Fazana Kaba Ngamdana Leheuri Mateng Pangba Lakliba Singi Maikaidigi Imung Asiki Awaba Wari Ubiduna Lengakna Imung Asida Kari Mateng Pangba Yabagi Haibasi Yengsin Haningbagi Wafum Sing Fongdong Arakle Ngau na di khong dang di han jine ko do moi sen ji khang jin hai bai tare de de kha cha wa la wa taw re ko ga ka yin yang ngau na khong dang han jin ne ba si ka mu klom de ba de de phi bu ken mu yin ai ji ka no sa nan pa gan sun jal ko ta bu bu mu chai ba ha ba de ram de ma Amaromda Imphal gi Singzamai Chinga Mathakta Leiba Relief Center for the Welfare of Differently Abled Persons Manipurna Aikoi Angamba Mateng Pangduna Hingminasi Haiba Thoram gi Saruk Ama Oina Differently Abled Persons Singda Angam Mateng Bang Piduna Lakpagi Manung Channa Ngasisu Sekmai Kendra Manung Chanba Imphal West District ki Haurang Kuna Warok Sabal Haurang Kairel Part 2 da Leiba Tongbram Gunibala Apokpa Tongbram Lukhoigi Mayumda Kupnanaba Jinga Bandal Ama Gunibala Amasung Imung Manungda Kusinakre Angam Batengbang Kusinnakiba Adu Center Adugi Media Advisor Nimol Ningombamna Luchinki Makatana Su Center Asina Differently Able Stingi Mateng Pangba Honazakigani Hairi Manipur Government Manipur Value Added Tax VAT Third Amendment Act Ingising Ani Kunhumdoi Haudokiba March Kunda Gazette Notification Thokibaga Loinana Mioibana Seasonariba Alcoholic Liquor Dagi VAT Lauba Hokre Manipur Government Thokiba Gazette Notification Adugi Matung Ina Manipur Value Added Tax Ingising Ani Marigi Section 9 gi Subsection 3 da Yauriba Diesel Oil Asiki Matakta Mioibana Seasonariba Alcoholic Liquor Asiso Hapchilagani Hairi Notification adugi matungina country spirit natana portable liquor sing license paiba warehouse tagi puraktuna
wholesale license holder natraga retailer singda yauba matamda first point seller ni haina logani asigumba item sing asi state ki wangmada purakpa natraga lairakpa oirabasu retail license holder singna ek asigi matungina tonganba chalana mada excise duty pigadabani hairi karigumba country spirit oirabadi item sing asi yoliba natraga license holder amada supply toriba mi adu item adugi excise duty pigadabani tax asi pibagi chalan adu utkadabani country spirit nataba potable liquor yonba singna output tax su pigadabani hairi Amir Khulakpam Lilong Koba nupa ama ngasi Ipo Media amadi film forum gi team ani na pulaga film khara piracy thukanba YouTube ta thadokpa amadi atai related cases ta chenaba ama fa bangamle ngasi masana changjarak film forum gi office ta gyan tamina kre amasong amuk hanna leibak sida leiba irecha singsu matungda asigumba private piracy ga mari leinaba thabak thong sing asi tawidana ba appeal tarakli Manipuri film bu chawkhatnaba hotnabada miyamna su support tawina ba haizari 2022 begin 23 आवृत्ता शिवागदा फिल्म खरा पैरते तोरंगा पब्लिक तक थोगा यूट्यूब तक कैदा लगा संडालन भी सीजन नरम मसी इपो मीडिया अमसुम फिल्म फिल्म इन्फोर्समेंट टीम लेना संजन बकोजन सी माय पाखमो वेना मसी इनातले पिबा अमेरिकन लेरोंदगी माक मसाला संजर ले फिल्म फिल्म अमसुम इपो मीडिया दा मसी संजर पिदा मते दिया कोइना yam soba api bamondo thamani by miss tawduna by cook tawduna film copy tawraga lanai business oina YouTube ta kaida DVD copy saatna adigi mobile la kaptna chada labida sanjaliba labak sigi silausin masi kudati lepiu na tregadi yam soba dasata gani masi film forum ni request ni Aten ba break amatang lominasi Admission open. Singzamai supermarket labor smart tutorial center da Bosem, Kosem amadi CVSC gi class 9 gi 12 fawagi arts samadi science stream gi oina foundation course tamnabagi khudong jaba pizari loinena medical engineering amadi NDA gi course tamnabagi khudong jaba su pizari mafam asida experience lereba oja singna takpi tambigani arapada leiba mahairoi singi damak hostel amadi van service gi khudong jaba su pizari lagliba Mars ki tang kunumdoi April ki tang tara amadi April ki tang tara taratagi class toba huzaragani akuba marol ki dama contact number 8787601123 asida contact tobirau smart tutorial center da Admission open. Singzamai supermarket labor smart tutorial center da Bosem, Kosem amadi CVSC gi class 9 gi 12 fawagi arts samadi science stream gi oina foundation course tamnabagi khudong jaba pizari loinena medical engineering amadi NDA gi course tamnabagi khudong jaba su break ki matungda amuka hana taram okchare Churachandpur district ki manung chanba thangjing chingkaba chatpa maitai lup ki ichin inaw kangbu puba bolero pickup ama ngarang nomaijing nimita thangjing chinggi chingkhongda accident thokpada nupi ani yauna mioi nipa asok panangkre hairi asok apan taraba irecha singbu kuki khanglai lompi KKL philanthropic organization gi member singna KKL gi ambulance puthoktuna moirang community health center ga pukhatuna laikan nakre hairi Helping the helpless haiba team oina asok apan sing ichil inaw singda mateng pibiba KKL gi member singbu Kuki Reformation Forum KREF na thagat chaba phongdorak di hairi Manipur gi Christian community na su sangsar pumbana Jesus Christ na nomaizing nimita hingalaki ba adu buning singbaga loinana ikai khumna bu utuna harau tayam na pangthokpada saruk yakre Easter Sunday asi Christian lining chachaba mioi kayana su Manipur gi Kangpokpi district ta su pangthokki hairi lining the thawa yawba amadi tongan ba thoram kaya special morning services noon get togethers evening devotion services mass prayers presentation of gospel songs amadi fazaba decorate tawraba Easter eggs yenthokuna thoram asibu ningsing bayaba numit ama ohenba ngamki hairi ayuki church bell sing amadi thagat pagi isai kayana Kungang pumba pumnin ninki hairi mioi kayana angoba fizol setuna churches singda changduna harau tayamba phungduk nei haiki KBC Center Church Kangpokpi dedi Pastor Reverend Jamkho hau haukipna luchingba mayam punsin bagi thoram aduda church adu chauna semgat sagat pa uki Pastor na haikibada pungning thogat pa wahai kaya amadi Youth Department of KBC Center Church Kangpokpina
ꯐꯖꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯈꯤꯕ ꯏꯁꯇꯔ ꯑꯦꯛꯁ ꯑꯁꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯌꯥꯒꯤ ꯃꯤꯇꯥꯐꯝ ꯑꯣꯏꯈꯤ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯂꯕ ꯍꯔꯥꯎ ꯇꯌꯥꯝꯂꯕ ꯊꯧꯑꯣꯡ ꯑꯃꯗꯤ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅ ꯍꯤꯡꯒꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯐꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯅ ꯖꯤꯖꯁꯅ ꯑꯔꯥꯟꯕꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯁꯨ ꯇꯥꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯔꯦꯚꯔꯦꯟ ꯖꯦ ꯍꯥꯎꯀꯤꯞꯅ ꯍꯥꯏꯈꯤ ꯏꯁꯇꯔ ꯑꯦꯛꯁꯀꯤ ꯃꯔꯝꯗ ꯍꯥꯏꯔꯗꯨꯅ ꯖꯝꯈꯣꯍꯥꯎ ꯍꯥꯎꯀꯤꯞꯅ ꯏꯁꯇꯔ ꯑꯦꯛꯁ ꯑꯁꯤꯅ ꯒꯣꯗ ꯗ ꯐꯥꯗꯔ ꯒꯣꯗ ꯗ ꯁꯟ and God the Holy Spirit asina saktaklibani masi Christian community gi achetpa thajaba amani haiki Kumbi Municipal Council Ward number 9 gi manung dalaiba miyam gi pukri amadi lanai gi oiba pukri singda haukiba March 15 ing lising ani kunhumdoi dagi Kumbi Khuga Turel dagi lemna ising chingsinbagi thabak paikhatuna lakpadu ngarang loisinkhre Kumbi Ward number 9 gi lekai taret laiba miyam gi pukri ani yauna lanai gi pukri sing punna pukri kuntaret lemna pukri manung singdagi paisa amata laudana mahusagum Kumbi Khuga Turel dagi ising chingsinbagi thabak adu Kumbi Municipal Council gi hanagi Vice Chairperson oiramba haujikna Kumbi Ward number 9 gi Caretaker Councilor oiriba Wahengbam Bobichan Luwangna mahaki Ward Development Committee members ani Khangembam Chandramani Part 1 amadi Samom Inaucha Part 2 ga khusamnaraga paikhatpani Khugaturialdagi hogiba marti tang bunga dagi kani sang chila du sindala ko du sarka moina voluntarily oina ai samo ko tan wang wada manai ni councilor ni pa council han bai ya to kami sama yamba kani nung sendram ni part one party samo ni nokta ani ko menena pa bi interesa ko sin ti ta ko sin che mamang sahi da tungna ai ko di sini kachi aduna sin no ba sin ba sin maroi la ni sin sakala ko mahuk la ko phong ko ya bi te tin thong ko koina ngai ko thak ko sa mo ki wan ta ba ko yin da sin ni ba sa san lai ba di ba pan ba mayam sin na ba sin le sin ta ba ani ko ni na yin da ha ni ba mana ma sin ja di sin chai na bu sin le ta ba ki kan sin la ko adu ko ni na ko ki ki jam na ba yaw na thang la ba ani ba bar mu ya din man mo ka da ko sin ki ni dai ko si ban ter ri yo na ko ki ma pu ji ni pa sa da lo na ai ba ta ba si ba bi interesa ai sa ma na sindaga ai evarani loinana ko paikhattabani Hiramasi matang na Kumbi Urban Development Committee gi President su oiriba Councilor Bobichan Luwang na hai umang kokthokpuna maram oiduna mahusagi khal kaibadigi ngasidi state asigi turel kaya kanglakpa mafam ayambada ising fangdabagi awaba kaya mayok narakpa tangkak asida nungsit nungsa kalakpana maram oiduna miyamgi amadi lanagi pukrising ayamba loina kangsilakpagi fibam lakpadagi thakna chana bata natana phisu phizamnaba ising leraktaba yumda yokpa sasal amadi jiba panbasingna thaknaba amadi ingkholgi mana masing chainaba ising leraktaba maru oina nungsit nungsa kalakpa matam asida tambangamdaba maheu langpok thogalakpada natana ngakthokpa ngamnaba cheksel tharang oina kumbi kalen naidana kangba leitraba Kumbi Khuga Turel-dagi mahaki ward number 9 gi lekai tareta leiba miyamgi amadi lanai gi pukri singda ising chingsinbagi thabak asi maru oina praja singi interesta mahusagum paikhalakpani haiki lemni ising chingsinbagi thabak asida cooperation pibirakiba ward number 9 gi praja sing amadi Citizens Welfare Association Kumbi ward number 9 bu Bobichan Luwangna thagatpa phongdorokli ngasi faubada ising chingsinkiba Kumbi ward number 9 gi lekai sing adudi Kumbi thana lekai Kumbi ising chaiba lekai Kumbi lai sandong mamang lekai Kumbi lai sandong lekai Kumbi lai sandong maning lekai Kumbi terakha awang lekai amadi Kumbi terakha salam lekai ni Indian Red Cross Society Manipur State Branch ki life member oiribi Hazari Mayum Rozi Devina Sangit Natak Academy Delhi na piba Ustad Bismillah Khan Yuba Puriskar Inglising Aniga Taramapan Award pirakpada Indian Red Cross Society Imphal East District Branch na mahakpu okpagaloinana ikai khumnabu utpagi thoram ama Kangla Film City Uchekon Khunau Laren Pata Pangthokre Thoram asida Narendra Ningomba Chairman IRCS Manipur State Branch R.K. Nimai Retired IAS Former Secretary IRCS MSB Athokpam Nabachandra Secretary IRCS MSB amasung Dr. Amul Kumar Chairman Imphal East Branch na Chief Guest of Honor
special invites amasung president oibiduna thoram asida saruk yabiki loinana Rosie Debina hauzik Imphal East District branch ki blood coordinator gi thausu pairibani amadi mahak lamdam asibu saktak liba art ki tongan balamda hauzik thomi amasu oibata natana thawa yauba amadi mahak ki thauna leiba lam khudingmakta kathokpabu thoram asida singthaduna tungda hena mai pakpa oiraknaba wafam kayasu thamki lamai chakpana Manipur gi leiriba sa uchek uwa kaya sohaliba haukiba chahi khara sida Manipur gi chingmaida popi thabagi amadi atai maram kaya gi lamai thaba yamna hengalakli masina lamdam asigi mahausa gi khal amadi leiriba sa uchek singda achauba akaiba ama piri leptana lamai thaba asina umang wamang manglakpa hena mahausa gi khalda akaiba pirakpa asina sangsar gi oina yamna chauna biodiversity hotspot ama mangle hairi umang wamang sengdokpa asina lamdam asida ising fangdabagi awaba amasu chingtam animakta ka hena mayoknaba oirakli hairi tawi basung aying asada ahongba lakpa asinasu achauba maru oiba thodang kaya lauri hairi maru oina lamai chakpa masi umang wamang kaya manghanbata natana sa uchek singi leifam kahen biduna sa uchek lising henba makoigi hingbagi pambaida achauba asokpa ama mayokna halibani Chengum sabada miyoi ahum lekhidre hairi hariba miyoi ahum asida chahi ani romda suba angang amasu yawi haina hairi Assam gi Golaghat district officials singdagi fangba paw mana hai hariba thodu asi district asigi Mirapani gi jaga amada April anida imung mangana chengum asi charubadagi thokibani haina senior police officer amana hairi imung amagi miyoi ahum chengum asi charubadagi punna lekhidre hairi Hemanta Barman chahi anina ngarang ahing lekidabani aduga mama Tarali Barman chahi kunhumdoi amadi mapa Prafula Barman chahi kunmari thangnaba numit sagolsen amadi irai numita lekidabani haina mahakna makata na haiki makoi ahumag Jorhat Medical College amadi JMCI sta laikatnaba ngamdana lekidabani haina officer asina hairi Merapani Community Health Center Deputy Superintendent Dr. Chandrasyamna punna imung mangagi miyoi tarahumdoi chengum asi charuba matung masa nungairaktabadagi lakibani hairi lehauriba masa anabasing adu hojiki oinadi gyan khara tari haina makatana syamna haiki aroibada maroiba pa omahana Imphal turelda tasinkiba chahi nauriba angang ani asiba hangchang oina fangba ngamkhre Kendra Hongfugi electoral roll da photo manaba lak ama hena yawba thengnare athubada sengdokpiyu haina CEO da Congress na memorandum pisinkhre Lupa crore ama henbagi Myanmar na saba churup amadi kwa supari ga konana nupi amaga nupa amaga fare Punsida mai pakpa tola tarabasing amasung nupi angang singi fibam phagathange hairabadi yamna hotnaba kanba mathau tai haina Padma Shri awardee TH tawbana haikre yu sungba amadi yonba ayaba pibagi thorang lauriba expert committee gi members singa CM ga kupna wa khana kre hairi Matang asida amukan ng krumzari